Bharat Sarkar na lebak sin bathungbada 100 day intensified TB elimination campaign mamang sahigi December 3 tagi hawdokre. Manipur dasu campaign asi mai pakna pangthokli. Campaign asi gi manung sana TB laina muthatnaba tongan ba thauram kaya pangthoktuna lakli. Sathariba campaign asi gi matangda khangminnana bagidamak hawjik Akashbani Imphal gi studio da Dr.Hemlata Thokchom State TB Officer Manipur lengsinduna laibire. Ahanba moktada Dr. Bo Akashbani Imphal gi maikaidagi taramna oksare. Thakachari. Campaign asigi matang da lak tringaida ahan bada TB laina haibasi karino haibasi matang da masi kayamu yamna lubo laina no samlapa matang thambiu. Haijage TB haibasi poigi bacteria mycobacterium tuberculosis haiba mahik amana thokhanba launaganba haibadi communicable disease amane na thamjage aduga kayamuk luba hairagadi anabasigi layong se karina thoonbano amadi si karmain tawraga phangadage haibagi awareness se mipum khudimakna khangbiragadi thoidokna kaishu luningai leiba anaba nate because unlike other disease atai di khoi punsi chupa loinaraga leiba makhan BP bu oiro diabetes bu oiro HIV bu oiro khoigi isaga sagonaraga dum lei adubu tuberculosis haiba anaba sidi aige layong si pu khangdo aga matam jana magi treatment si lobi bataragadi it's a completely curable disease aduga kayam lubano hairagadi mi sina khangdok tabida tungchanduna thammo natraga hidak si chang naina chabi dadana sum kuina thamjan bataragadi adugi anaba sina thonba multiple complication aduga multi drug resistant oikhidana sigi mahik sidi khwaidagi sathiri se hidak se antibiotic haidi bacterial oibanina aduna antibiotic sisu makhal combination of medicine chaba aduna chaba matam sida compliance se leita taragadi multi drug resistant extensively drug resistant kaina thokhidana aduna mi dugi punsi mangbagi maram mama oikibasu yai yam nungai doctor lena sagi matang da doctor na mariksum na habire hoje akoi campaign sagi matang da amuk lakchar kanda sarkar na paikhaliba nimit chamani gi oiba TB laina muthatnaba campaign asagi matang da samla power ola matang thambi Bharat Sarkar na end TB by 2025 haina Honorable Prime Minister of India na global kano dati akoina 2030 da eliminate tawba haina leibasta 5 years ahead of the global goal to end TB by 2025 haina mahakna lauthok pirambagi matung inna akoidi 2025 se running year ni dana ko aduna akoigi leiriba existing rate in the decline in the incidence and the mortality se yenguragadi akoigi hairiba pandam asi phangbang amaroi haiduna Bharat Sarkar na dedicated 100 days intensified mode active case finding adugi mode 100 days campaign se chathajabani sigi goal sidi it's a focus campaign nebo numicha manigi oiba kari focus campaign no haiba matamda TB na naba patients se athuba matamda thidokadori ne in the most affected district across the country neba at the same time 7 December the launch tore haiba dumaina khoi Manipur gi shu tawkhre tana aduna si se 347 affected districts across the country neba aduna chapmanana world TB day 24th March ta loisan jagadoriba adu bhaubadi akoina hazik se kadoge hai kanda kanada henna thokan ge vulnerable population na khara lei adugi populations akoina map tokthoi edana map to kanada na henna nabaya bage haiba mioi sing se khandu akanda adugi mi sing du da akoina mafam da chatlaga akoi Manipur gi oina su district taruk yaure akoi Imphal East ama yaure aduga Thoubal Kakching Chandel ga Kangpokpi Churachandpur haibasi certain magi indicator haidi magi sibagi chang wangba amadi incidence wangba indicator gi matung ina khalak pani ko CTD national sarkarna adumaina tawdana akoi Manipur da su district taruk sida vulnerable population haidi naganba mioi se si se khando aga adudai du da akoina mafam da campaign mode ta nikse vahan haina da akogi awareness su piba aduga screening testing everything se loina facility phangba hai tare adugi jo tawraga akoina each and every vulnerable population se screen tok thok piba adagi x-ray lok thok piba na chingba tawraga karigumba positive oiba yaurakpa natraga symptomatic oiba thengnarakpa matam da su karino makhata ba diagnosis and treatment se further link chathabiraga adumaina layong thidu oga treatment pithok pibane ba koi campaign samna tawris aduga doctor koina hoji Bharat Sarkar na chathariba
intensified campaign se asigida sarkar na target tawriba magi goals and objectives and magi strategy ko campaign asigi manung sana tawgadaba thabak sing se asigi kari organi doctor अखोई कैंपेन सिगी द इम्पोर्टेंस एंड गोल्स ऑफ द कैंपेन हाइजरगदी अखोइना अइना हुजे हाइजबदो इंक्रीज केस डिटेक्शन हाइदि लोतुना लैरिबा मियोइ सिंगसे अखोइना पुथोरकपसिनेबा खंगदोकपा अवेयरनेस स्प्रेड तौबा अदुगा थ्रू दिस ngसाइगी इंटेंसिफाइड स्क्रीनिंग तौरिबा हाई रिस्क पॉपुलेशन सिदा अखोइना चटना थिदोकपसे सैसा केस डिटेक्शन अनोबा केस से हेन थिदोरकदोइनेबको अदुगा अमना ngसाइगी थिदोरअबा मतुंग सिदा मु मथंगी नेक्स्ट याम इंपोर्टेंट ओइबसिना टीबी डेथ से हंथहनबा टीबी नंबर अम सीबा है कमायना हंधहनदोइनो है कांदा मादी ngantana खंगतोकपीबा लायोंग से अदुगा ngantana हिदाक चाथोकपीरगा ती मागी न्यूट्रिशनल सपोर्ट से याम दरकार ओइबसे बिकॉज मागी मरु ओइना यामना अंडर नरिश्ड को malnourished अदुगुंबा vulnerable हेना सुनागनबा अदु न्यूट्रिशन से फजना चारगदी अदुना मियोइ सिना ngसाइगी टीबी सिना नारे हाइरगसु अदुदगी थोगलकपा मतमदा अदुदु वन ऑफ द पॉजिटिव पॉइंट ओइ हिदाक चाबगी मथक्ता अदुना टीबी गी नंबरम ओइदुना सीबसे हंधहनबसिना अनि सुबा लेरेको अदुगा अहुम सुबदना ngसाइगी प्रिवेंट न्यू केसेस हाइबनेबा हाइदि कमाइना न्यू केस हाइदि इमुंगसदा अयमा नारे खलदि अइगोदगी नंगोंदा मुलौना हंदबा हाइबसे याम मरु ओइबनिदना अदुना कांटेक्ट ट्रेसिंग तौबा अदुगा ट्रीटमेंट ऑफ द लैटेंट टीबी इन्फेक्शन लैटेंट हाइबदि अखोइगी इन्फेक्शन से टीबी ना नारे दि लेरगा खरामना लायोंग फुदोकपा खरामना फुदोकतबा हाइदि खोइगी पल्मोनरी लंग्स ता तौबसि लो खुरगा लेहौगा खंगा अनि मीसे कइनाबनो अतोप अतोप लैटेंट ओइना लेबा मतमददि खंगदबसु याइबा अदुना प्रोग्राम सिदसु लैटेंट इन्फेक्शन से कोइना कंट्रोल तौनबा लेजरीबा फुल फ्लैजेड ट्यूबरकुलोसिस ओलक्तनबा सिगी अहुमसिना मेन गोल ओइजरे अदुगा ngसाइगी स्ट्रेटजीज हाइबिकिबदा की स्ट्रेटजीज सिना अर्ली डिटेक्शन ngसाइ आइना वल्नरेबल पॉपुलेशन अन हाइपेक्टि पंजाग्रे ngसाइगी कोइ वल्नरेबल रिस्क पॉपुलेशन से टीबी ना नारबा मियोइ अमगी हाउसहोल्ड कॉन्टैक्ट्स लेरे इंडिविजुअल हाइदि हाना थाइना ममांगैदा पास मासे टीबी ना नारबा नत्रगा डायबिटीज ना नारबा नत्रगा पीपल लिविंग विथ HIV अंदर रिस्क चाबा थकपदा कसाइगी पोर ओइबा हाइतारेको अदगिदी चुरुप बिरीना चिंग थकपा अदगिदी मही यू अल्कोहलिक्स अदुगा चही से हुम्बुगी मथक ओइरबा अदुगा पीपल एट कांग्रेगेट सेटिंग्स हाइबदी अखोइगी एजुकेशनल इंस्टीट्यूट पो ओइरखोइ बोर्डिंग दबु लैरो अखोइ हुजिकी हमना मतंग सिका हाइरदी डिस्प्लेस पीपल ना लैरिबा रिलीफ कैंप्स ना चिंगबा प्रिजन एंड अदर क्लोज सेटिंग्स एंड वर्क प्लेसेस सी मैम से लोइना अखोइना वल्नरेबल सी मैम से मैप तोथोगा 100% स्क्रीन तोथोगा सिम्पटम लैतबा मीदना अखोइगी से वल्नरेबल ओइरबनिना एक्सरे से कंपलसरी अमु लोइनमक येंथोकपीबा हाइतारे सिम्पटम लैतबसु याउना अखोइना स्क्रीन तौथोकपीदोइने सिना अर्ली डिटेक्शन सो दैट सिगी खोंथांग सिमा लौखटलगदी अखोइना मी सिमना अखोइगी सटनबीम लैदना हेक तु नाद्रिगै हॉस्पिटल यौदबदो अदुना मियोइबसिना हाइरिबा कैटेगरीज द चनलगदी टीबी नाबगी चांस लैबनिना अखोइना मासे एक्सरे लौथोकपीदना लैब्रा लैतब्रादो हाना खोंमांग अमा चौसलगा तौबीबै वानिदा अदै मथंगदना ट्रीटमेंट एंड सपोर्ट अदुना ट्रीटमेंट तौबीदोइनी अर्ली डिटेक्शन तौरगदी मासे नेशनल टीबी एलिमिनेशन प्रोग्राम गी मखादा हाइरिबा डायग्नोसिस टेस्टिंग अमदि ट्रीटमेंट से लोइनमक फ्री ऑफ कॉस्ट डिस्ट्रिक्ट खुदिंगी कोई डिस्ट्रिक्ट टीबी सेंटर्स लेजबसिदा चटलगा अदुमाइना तौबदबनेबको अदै मथंगदना हाइरिबा प्रिवेंशन से नाहंदबना ख्वाइ फबा ओइबनिना प्रिवेंशन गी दमकता खोगी प्रोग्राम सिदा टीबी प्रिवेंटिव थेरेपी हाइदुना हिदाक लेजै तेलबा मतम था तरुका चारमे हजिकती टेंशन ले मतम से टीबी प्रिवेंटिव थेरेपी से पिथोकपीबा हाउसहोल्ड कॉन्टैक्ट अमदि हाइरिबा वल्नरेबल पॉपुलेशन सिंग सिदा सिना अखोगी स्ट्रेटजी अहुमने डॉक्टर ने मयेक सेंगना थंबीरे अखोइना अमुक खंगजनिंगिसे ngसागी vulnerable ओइबा population सिंग सिदा aware ओइबा वाखन अमा लैरनि अदु नतबिदा अदुम vulnerable ओइबा जगह सिदागी हाइदोरकपा मतमदा सो नत्रग एनीबॉडी अमा हेता मियोय अमा हेता करंबा सिम्पटम्स ला आकांदा HTV लाइना ओइरंबा याय हाइबसे मसाना फील तौजबा खंजबला यामना खंगजनबदा कानाबा अखोइना सु मफम मफमदा चटलगा लौजरिबसी सी खक्तनी हाइबदी लायोंग से करी ओइना ला आकांदा आईसी सिम्पटम से टीबी ने ना खनबा यागे हाइबसे अखोइना अहानबददी फैसिलिटी खुदिंगमक्तासु कोई 4 सिम्पटम स्क्रीनिंग अना तौरमे 4 सिम्पटम से कोई अदुम मीडिया दसु तोइना लौबिरिबा सिम्पटम से नि हाइबदी लाइहो से लैरबा मी अमना को लाइहो से कोई इवनिंग राइज ऑफ टेम्परेचर का हाइबा अदुमाइना हाइबेट लैरगा दगे लोक से हप्ता अनि दगी हेना खुजलाबा नाइट स्वेट लैरबा इसागी मयेंग तारबा असुमाइना लैबसे कोई कैंपेन सिदना मुकदो गाइस हाइरिबा सिम्पटम सिदिने कोई लंगी पल्मोनरी टीबी की सिम्पटम ओएबा अदोइ तारगदी ngसाइगी एसिम्टोमेटिक नत्रगा एक्स्ट्रा पल्मोनरी हैबना लंग्स नतब थोकपा
TB gi layong sidi khangaroidana aduna athubada akoina symptom na khangdoke haiba matamda 10 symptom screening oina tawweba akoi sigi 100 days campaign sida thabaki mafam amda haibet naba yauraba chest pain adagi lo khubada I ha yaura aba natraga hakchangi ani pat deformity haidi koi mi ka ba limb knot maru oina ngaktaga pomba khotba leiba adagi chaning thakning base ipok pok taba adagi maram khangdana pakchok ta chok thaba weakness haibana chingbase sigi symptom tara se si mi yamana manaba thengna biragadi chingnaba leitana yengtho aga khangtok pasena khwaidagi phaidana chili het orde het oirani haiba leite atopa viral oibasu yai atopa bacterial oibasu yai adubu sigumba khitang yaurok taragadi TB haiba anaba sidi yengtho aga su khangaga charaga su phaba oibanina manak nakpa doctor amada tana biraga layong se khangdok piyu yamna noi je doctor mayamna su hariba layong sung sigi manungda ama hekta thengna biba yaurabadi manak nakpada laiba health facility amada salaga yengthok pinaba dinga sagi campaign asigi sarok ama oina su campaign se mai pangna sathanaba miyamna su isai sagi phana bani asigi matak mateng pangjinba ama su dakar oibadu thambi bani doctor duga asigi campaign sigi manung sanna amu campaign sta la akanda akogi community responsibility habidi laina sebu muthatna bagi dama miyamna tawba yaba khoina sum tajabada nikse posan yojna haiba amasu campaign sigi manung sanna tajai sigi matang su khara thambi doctor akoina ngasai ena nutritional support yam darkar oina haigibado TB gi mortality handana bai damakta aduna bharat sarkar na TB gi layong leiraba mi sena hek diagnose toroga TB ni khangaba matungdagi treatment haurani ko hauraba matamdadi mase register tawdoine ba khoi portal ama leisai nikshe portal ana treatment hauraba si koina hana 500 rupees per month oirame bako till the treatments completed akoi hidak se TB gi na base drug sensitive haiba ma drug resistant haiba ngasai khaidok ko aduna drug sensitive oiraga de akoi 6 months sai ba hidak se aduna tha gi lising amamam November dagi oikre asi tha taruk phauba anaba sigi through DBT direct benefit transfer bank account sit tawrakanda magi account da dum changjarakadaba adumaina ahanba da 3000 ama treatment hauraba matungda amana loirakpagi do ada 3000 two times adumaina oina hujikti pire aduna patient dugi nutritional benefit oina pibi bane bako nikshe poshan yojana na sikanna khoi sigi hujiki TB na naraga jariba miyoi singda su khoi dum chathajariba benefit amane haita aduga amana doctor asigi laina sigi campaign sigi matangda nikse mitrana nutritional support tawnaba sisu ne community support oirakpa pradhan mantri TB muk bharat abhiyan na amalai si se 2022 da launch to birambane pradhan mantri TB muk bharat abhiyan gi makha sida ma se widespread community involvement ohen bai tare khoi hujik se thaina di TB na re hai stigma discrimination ga to bi ba mi se TB na re chang haiba ma leiram mi dana launa gan ba oibagi aduna launa gan ba oibani na hek discriminate to bi ba khopi ba du mem lei basina community support se pina bagi damakta enhance tongno bai damakta akoina miyoi amana hekta ko any individual oigera corporate organizations elected representatives anybody na TB na naraba miyoi se adopt to biba kamaina adopt to doino hairakanda by giving nutrition support food basket oina pibasu yai diagnostic support yai vocational adumaina makhan leibasida khwaidagi common oina pibase food basket pi akoi ngarang na handa very recently our honorable governor nasu nikshe mitra oibiduna amadi health commissioner su yauna campaign gi district manungdagi patient khara adopt to adumaina tawdana nikshe mitra oibiba matamda TB patient se tha gi food basket se pibiba tha taruki at least minimum 6 months ti oi adubu aina adum sangna sahim pige anim pige haibase asiso adum di yaeba adumaina mi ama nikshe mitra kuina oibiba le ado khoina world TB de daga adum recognize ka tawdana koi felicitate ka tawba haitare sigi sisu magi chana thakna bada oina paisa oina patient da direct piba na te sina akoina food basket si leiraga nutritional protein rich milk pu oiro yerum oiro hawai leidana adugumba makhalna ma akoina basket ma sembiraga patients da direct pibiba program ni masi radio gi khuthang da akoina hana dagi su aina de tumdi haizara lakpane mi se khangna da bana su oibidaba mayam ma leyeba sugumba nikshe mitra koba mana paisa ka su yamba pot na te tha dal changwa lising gi food basket khatani tha taruk pibiba adu si se khangda bana mi tholok ta basu oib mi mana TB patient amabu ai support to bige ai nutrition sima pizza ge haiba matamda akoigi state TB center ka district TB center and the adum approach to birakpa yani nikshe mitra oibiraga TB patient the nutrition support PBU haibase ai radio ge khuthang da so ai kitang haisa hobi yan nungai se doctor asmaina miyam na su ngasigi wari watai se tar batungda nikshe mitra oibinabagi damak yamba masingda tholakpa oisanu doctor adu
hauzik phawbadadi Manipur gi oina yengba matamda hauzik nixemetra se mi kaya muka oiroge se record tawbibagum badi laibra lay akoina aduna neba aina nixemetra se ikhang khangdana mayamna khangbide haise kaigino da akoi se TB patient on treatment se chawrakna hairabada akoi lising amaga chawnga muk haitare approximate figure ni ko leijaba sida akoi nixemetra registered se up to date se hana 140 khatang oirame akoi campaigns ta takhala hoi sum awareness spread tawbadagi 213 khatang ngai riba actually akoi si sina mi sidi lising amagi mathakta leidana adu mitra sidi yam deba adana akoi sigi se kitang amuhen haidi 100% se nixemetra support piu haibane ba TB patient khuding bakse adu bu leita bani na kwa miyoi sing se thokpira agadi akoi sigi se 100% nixemetra thokpira aga akoina TB patient khuding makta food basket bibi ba haibase si akoi hujik pawgidi ngamdana leiba pot ama oi aduna tholak ba idi voluntary su oibani ne ta pulau thobusu ya daba aduna awareness ki khuthang da akoina haizaraga mayamna sigi TB nixemetra gi si oibiraga support to biu haibase aina haizais aduga ngasi pawbada total number of food basket distributed sidi lising amaga yankhai di oikre haidi masing oina thibada sidanat head count oidredana number of food basket to di lising amaga yankhai di pi TB patients koina sumaina TB laina sibu lebak sidagi mapung phana muthatnabagi damakta isa na voluntary songthokpiraktana nixemetra oibiduna TB laina muthatnaba hotnabada mateng pangbi diba nixemetra singbuso koina thagar pham thoi aduga campaign sina hauzik phawbada lebak ki oina yengba matamda magi target area gumba aduga magi coverage area identify tawra thambra adu target hairaga ding sa aina vulnerable population haizagi bodo aduido hairiba 347 district gi map tawra population sing se assess screening chathabane ba adugi budi mayamna chathari akoigi target hairakpa matamda nationally koi campaign manung sidani ko akoina 10 crore 57 lakhs 75184 population se screen dawgreba adugi mathi yame campaign mota changsalamnina koigi adu target toba outcome sidi 2 lakh new cases detect toba haibane ba adubu hajiki oina notified haidi TB patient positive oiraga anabo oiba TB se notified toropasina positive oiba haitare ko 2,90,559 haidi target tagi hen greba mi se koi positive puthora isibuba both public ka private sector ani pullagani ko adumaina tawrakanda aduna sigi 100 days campaign manungsa nationally screen tawba amadi notified tawba figure ne haitare hojik sa thariba bharat sarkar gi TB elimination program se target hammi base lising ani kun manga dani lising ani kun manga da TB laina se mapung phana muthatna ba thamli ba target ase koina hoju changsil ba campaign sigi mawong si mayam ne he khangna ba do hanga to ma le ngam gadra do yo ba ngam gadi hana kan bi ba ada adune si se aduna ne ba koina 2025 se da koi se ngamaroi kaigino haiba kanda 2015 gi baseline data da koi gi annual TB incidence akoi gi incidence rate se 237 cases per lakh population leiram bane boko hairi base akoi 47 da hantarak to ne ba 2025 ta aduga huzik declining rate di leyeba 2023 da hairi ba 237 se 195 ta handagre adubu hajiki di akoi na 25 ta 47 da puthaba hai basidi akoi ngamaroina lorani because campaign mota su changchela banina lotuna leiramba cases se thidorak panina hajiki oina di incidence hen hengala aneba hengala kaneba kaino ngasai me puthore hebado apak sana put testing tor thidora banina hengacha sanu hengala agasu sigi campaign mota changa thogla iba cases sing se koina properly treat tawragadi mathang chahi dadi handharani dana aduna may not be by 2025 adoi taraga shu in the years to come akoina hairiba goal amadi sigi pandam se si phangam nabagi damakta mayam gi support amadi miyam praja pumnamak amadi health facilities ki doctor khuding mak not only public but also private adun akoi sensitization se mapam gi loina shuna ba not only health sector education the oigera workplace the oigera even sports the oigera everywhere is a covered nook and corner of the country se akoi TB se khangbiyu awareness spread tawbiyu adegi to talk about haidana TB gi matang da koi hujik adum kanna ngangnari se sit kanna thidok pas mateng pang na bagi da maktane aduna thoglakpa matam da di 25 da di akoina ngamde na khan ba taraga su akoina speed amadi mode sida mission mode sida sum changchal laga akoina continue tawba taraga di even though the campaign end tawzagra su chathari ba koi hujik pire iba pandam sida akoina changchan bi ba taraba thidok pasi sum continue tawtharaga di akoi soidana mathang chahi dadi adum putharak pangamgani haibase akoina aina achetpa thazaba maina leizeyena thamsage hauzik phawbada campaign asigi manung channa
ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯔꯥꯏꯖ ꯑꯁꯤꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅ ꯆꯪꯁꯤꯟꯕꯤꯈ꯭ꯔꯕꯒꯦ ꯑꯗꯨꯒ ꯀꯦꯝꯄꯦꯟꯁꯤꯒꯤ ꯃꯅꯨꯡꯗ ꯐꯪꯉꯛꯄ ꯑꯩꯈꯣꯏꯒꯤ ꯑꯦꯆꯤꯞꯃꯦꯟꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯁꯝꯂꯞꯄ ꯑꯃ ꯊꯝꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯀꯦꯝꯄꯦꯟꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯁꯨ ꯚꯜꯅꯔꯦꯕꯜ ꯄꯣꯄꯨꯂꯦꯁꯟꯁꯦ ꯃꯦꯞ ꯇꯧꯕꯁꯦ ꯆꯥꯎꯔꯥꯛꯅ ꯂꯥꯛ ꯑꯃꯃꯨꯛ ꯑꯗꯨꯃꯥꯏꯅ ꯃꯦꯞ ꯇꯧꯖꯩꯌꯦꯕꯀꯣ ꯑꯗꯨꯒꯤ ꯃꯦꯞ ꯇꯧꯕꯁꯤꯗ ꯀꯦꯝꯄꯦꯟ ꯗꯤꯁꯇ꯭ꯔꯤꯛꯇ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯁ꯭ꯀ꯭ꯔꯤꯟ ꯇꯧꯔꯕꯁꯦ ꯆꯥꯎꯔꯥꯛꯅ 50,000 ꯃꯨꯛꯇꯤ ꯍꯥꯏꯗꯤ ꯐꯣꯝꯁꯦ ꯑꯩꯈꯣꯏꯒꯤ ꯑꯅꯤ ꯂꯩꯌꯦꯕ ꯐꯣꯝ 2 ꯐꯣꯝ 3 ꯍꯥꯏꯕ ꯑꯃ ꯐꯣꯝ 2ꯗꯗꯤ 50,000 ꯍꯦꯟꯈ꯭ꯔꯦꯕ ꯑꯗꯨꯅ ꯐꯣꯝ 3 ꯍꯥꯏꯁꯤꯅ 42,630 ꯁ꯭ꯀ꯭ꯔꯤꯟ ꯇꯧꯔꯦꯕ ꯆꯥꯎꯔꯥꯛꯅ 95,000 ꯃꯦꯞ ꯇꯧꯕꯁꯤꯗ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯅ ꯋꯥꯔꯜ ꯇꯤꯕꯤ ꯗꯦ ꯐꯥꯎꯗꯗꯤ ꯑꯩꯈꯣꯏ 100% ꯁ꯭ꯀ꯭ꯔꯤꯟ ꯇꯧꯅꯕꯒꯤ ꯇꯥꯔꯒꯦꯠꯅꯦꯕ ꯑꯗꯨꯃꯥꯏꯅ ꯂꯩꯕꯁꯤꯗ ꯄꯣꯄꯨꯂꯦꯁꯟꯁꯤ 42,630 ꯇꯧꯕꯁꯤꯗ 270ꯗꯤ ꯁ꯭ꯀ꯭ꯔꯤꯟ ꯄꯣꯖꯤꯇꯤቭ ꯑꯣꯏꯅ ꯀꯦꯝꯄꯦꯟꯒꯤ ꯈꯨꯠꯊꯥꯡꯁꯤꯗ ꯑꯩꯈꯣꯏ ꯄꯨꯊꯣꯛꯄ ꯉꯝꯈ꯭ꯔꯦ ꯑꯗꯣ ꯍꯥꯏꯔꯤꯕꯁꯤ ꯂꯤꯡꯛ ꯇꯧꯕꯤꯔꯒ ꯐꯦꯁꯤꯂꯤꯇꯤꯗ ꯇ꯭ꯔꯤꯠꯃꯦꯟꯅꯆꯤꯡꯕ ꯑꯗꯨꯒꯨꯝꯕ ꯐꯦꯁꯤꯂꯤꯇꯤ ꯑꯗꯨꯃꯥꯏꯅ ꯍꯧꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯅꯤꯄꯨꯔꯗ ꯀꯦꯝꯄꯦꯟ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯐꯪꯕ ꯉꯝꯈꯤꯕ ꯑꯦꯆꯤꯞꯃꯦꯟꯁꯤꯡꯒꯤ ꯃꯇꯥꯡꯗ ꯗꯣꯛꯇꯔꯅ ꯐꯖꯅ ꯃꯔꯤꯛ ꯆꯨꯝꯅ ꯊꯝꯕꯤꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯗꯣꯛꯇꯔ ꯆꯤꯜꯂꯕ ꯃꯇꯝ ꯀꯌꯥ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯑꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯗ ꯌꯦꯡꯕꯤꯔꯛꯇꯨꯅ ꯁꯤꯒꯨꯝꯕ ꯇꯤꯕꯤ ꯂꯩꯅꯥ ꯃꯨꯠꯊꯠꯅꯕꯒꯤ ꯁꯔꯀꯥꯔꯅ ꯄꯥꯏꯈꯠꯂꯤꯕ 100 days intensified campaign on TB eliminationꯒꯤ ꯃꯇꯥꯡꯗ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯐꯝ ꯊꯝꯕꯤꯈꯤꯕꯒꯤꯗꯃꯛ ꯑꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯅꯣꯡꯂꯨꯛꯅ ꯈꯨꯔꯨꯝꯖꯔꯤ